ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯧꯕ꯭ꯔꯨ ꯀꯟꯁꯤ ꯂꯦꯠꯁ ꯒꯣ ꯇꯨ ꯀꯧꯕ꯭ꯔꯨ ꯍꯥꯏꯕ ꯄꯤꯁ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯀꯧꯕ꯭ꯔꯨ ꯀꯟꯁꯤ ꯂꯦꯠꯁ ꯒꯣ ꯇꯨ ꯀꯧꯕ꯭ꯔꯨ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯄꯤꯁ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯂꯥꯛꯂꯤꯕ ꯇꯥꯡ 6ꯇ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯗꯤꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ DMCC ꯋꯨꯃꯦꯟ ꯋꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯤꯁ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯅꯥꯎꯔꯦꯝ ꯂꯤꯂꯤꯅꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯀꯧꯕ꯭ꯔꯨ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯀ꯭ꯂꯦꯝ ꯇꯧꯅꯕ ꯍꯣꯠꯅꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯗ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯐꯝ ꯑꯁꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤ ꯃꯤꯇꯩꯒ ꯄꯨꯋꯥꯔꯤꯒ ꯌꯥꯝꯅ ꯅꯛꯅꯕ ꯑꯃꯗꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯀꯌꯥꯒ ꯏꯔꯣꯏꯅꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯆꯪꯗꯨꯅ ꯂꯥꯏꯊꯧ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯌꯥꯗꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯤꯇꯩꯁꯤꯡꯒꯤ ꯍꯛ ꯃꯠꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯩꯄꯥ ꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯇꯧꯕꯗ ꯉꯔꯥꯡ PDF ꯃꯌꯥꯝ ꯁꯤꯈ꯭ꯔꯦ, ꯉꯁꯤ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯖꯣꯏꯀꯨꯃꯥꯔ ꯕꯂꯥꯅ ꯀꯧꯕ꯭ꯔꯨ ꯑꯃꯁꯨꯡ ꯊꯥꯡꯖꯤꯡ ꯆꯤꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯆꯤꯡ ꯑꯅꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯩꯒꯤ ꯑꯔꯨꯕ ꯂꯥꯏꯐꯝꯗ ꯃꯤꯇꯩ ꯃꯤꯌꯥꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯉꯝꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯨ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯁꯥꯏꯠ ꯐꯤꯂꯤꯡ ꯅꯥꯏꯕ ꯑꯆꯝꯅꯅ ꯃꯤꯇꯩꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯅ ꯋꯨꯃꯦꯟ ꯋꯤꯡ ꯑꯣꯐ ꯀꯝꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯗ 2ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯂꯥꯏꯐꯝꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯕ ꯑꯃꯗꯤ ꯃꯤꯇꯩꯁꯤꯡꯒꯤ ꯑꯁꯦꯡꯕ ꯈꯨꯕꯝꯂꯦꯟ ꯑꯁꯤꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯑꯀꯤꯕ ꯌꯥꯎꯗꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯖꯣꯏꯀꯨꯃꯥꯔ ꯕꯂꯥꯗ ꯂꯥꯏꯐꯝꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯀꯝꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯒꯚꯔꯅꯔ ꯖꯣꯏꯀꯨꯃꯥꯔ ꯕꯂꯥꯅ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯌꯥꯍꯟꯅꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯗ 2 ꯋꯨꯃꯦꯟ ꯋꯤꯡꯅ ꯊꯥꯗꯣꯔꯛꯄ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯀꯧꯕ꯭ꯔꯨ ꯑꯃꯁꯨꯡ ꯊꯥꯡꯖꯤꯡ ꯆꯤꯡꯕꯨ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯆꯠꯄ ꯌꯥꯍꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤꯕ ꯑꯗꯨ ꯑꯇꯝꯅꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯈꯛꯀꯤ ꯄꯦꯟꯅꯕ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯝꯃ꯭ꯌꯨꯅꯦꯜ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯍꯦꯟꯅ ꯃꯈꯥ ꯁꯥꯡꯊꯍꯟꯅꯕ ꯊꯧꯑꯣꯡ ꯑꯣꯏꯒꯅꯤ꯫ ꯃꯤꯇꯩꯁꯤꯡꯅ ꯀꯧꯕ꯭ꯔꯨ ꯑꯃꯗꯤ ꯊꯥꯡꯖꯤꯡꯕꯨ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯥꯏꯐꯝꯂꯦꯟꯅꯤ ꯍꯥꯏꯅ ꯏꯔꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯆꯠꯅꯕ ꯊꯧꯔꯥꯡꯂꯛꯂꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝꯁꯤꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯃꯍꯨꯠꯇ ꯒꯚꯔꯅꯔꯅ ꯆꯔꯆ 300 ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯌꯨꯝ 5,000 ꯔꯣꯝ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯌꯥꯝꯗ ꯀꯝꯄꯦꯟꯁꯦꯁꯟ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯔꯣꯝꯗ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯒꯚꯔꯅꯔꯒꯤ ꯃꯊꯧꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ, ꯂꯟ-ꯊꯨꯝ ꯑꯃꯗꯤ ꯑꯥꯏꯟꯕꯨ ꯉꯥꯛ ꯁꯦꯟꯕꯅꯤ, ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯃꯒꯤ ꯐꯦꯚꯔꯗ ꯂꯩꯔꯒ ꯐꯪꯁꯟ ꯇꯧꯕꯗꯨ ꯅꯠꯇꯦ ꯍꯥꯏꯅ ꯀꯣꯗ 2 ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯕꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯍꯧꯖꯤꯛꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯆꯍꯤ 10 ꯔꯣꯝꯗ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯝꯕꯗꯒꯤ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯋꯨꯃꯦꯟ PS ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯆꯠꯊꯔꯛꯄ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ, ꯃꯊꯥ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯂꯩꯒꯗꯕ ꯃꯐꯝꯁꯤꯡ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯆꯦꯟꯅꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯁꯨ ꯖꯥꯌꯣꯟꯕꯦꯡꯗꯒꯤ ꯉꯔꯥꯡꯃꯛ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯗ ꯂꯩꯕ ꯈꯦꯇ꯭ꯔꯤꯒꯥꯎ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯂꯝꯄꯥꯛꯇ ꯈꯦꯇ꯭ꯔꯤꯒꯥꯎ ꯄꯥꯔꯠ 2ꯒꯤ ꯆꯦꯌꯔꯄꯔꯁꯟꯅ ꯂꯩꯕꯥꯛ ꯊꯥꯕꯗ ꯁꯦꯝꯒꯠꯄ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯊꯣꯛꯂꯛꯄꯗꯒꯤ ꯀꯦꯟꯗ꯭ꯔꯒꯤ MLA ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯋꯥꯀꯔꯁꯤꯡꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯒꯤ ꯏꯔꯥꯡ ꯊꯣꯛꯂꯛꯄꯗꯒꯤ MLA ꯁꯩꯈ ꯅꯨꯔꯨꯜ ꯍꯁꯟꯒꯤ ꯁ꯭ꯀꯣꯔꯠꯅ ꯅꯣꯡꯃꯩ ꯔꯥꯎꯟ 30-40 ꯔꯣꯝ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯅꯨꯡꯊꯤꯜ ꯈꯦꯇ꯭ꯔꯤꯒꯥꯎ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯂꯝꯄꯥꯛꯇ ꯈꯦꯇ꯭ꯔꯤꯒꯥꯎ ꯄꯥꯔꯠ 2ꯒꯤ ꯆꯦꯌꯔꯃꯦꯟ ꯑꯃꯗꯤ ꯑꯁꯃꯜ ꯈꯥꯟꯅ ꯀꯨꯠꯇꯨꯅ ꯂꯩꯔꯤꯕ ꯂꯝꯄꯥꯛꯀꯤ ꯁꯔꯨꯛꯁꯤꯡꯗ ꯂꯩꯕꯥꯛ ꯊꯣꯟꯗꯨꯅ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯗ MLA ꯃꯆꯥ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯋꯥꯀꯔ ꯀꯌꯥꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯊꯣꯛꯈꯤ꯫ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯑꯗꯨꯅ ꯃꯈꯥ ꯆꯠꯊꯔꯛꯄꯗꯒꯤ MLAꯒꯤ ꯁ꯭ꯀꯣꯔꯠꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯊꯣꯔꯛꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯃꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯏꯔꯥꯡ ꯍꯧꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯦꯇ꯭ꯔꯤꯒꯥꯎ ꯄꯥꯔꯠ 2ꯒꯤ ꯆꯦꯌꯔꯄꯔꯁꯟ MD ꯑꯁꯃꯜ ꯈꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯗ ꯍꯥꯏ ꯍꯥꯏꯔꯤꯕ ꯂꯝꯄꯥꯛ ꯑꯁꯤ ꯀꯨꯠꯄꯗꯒꯤ ꯅꯣꯡ ꯈꯖꯤꯛꯇꯪ ꯇꯥꯕꯒ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕ, ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯑꯄꯟꯕ ꯑꯣꯏꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯊꯥꯗꯨꯅ ꯁꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLAꯅ ꯑꯊꯤꯡꯕ ꯄꯤꯔꯛꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ MLA ꯅꯨꯔꯨꯜ ꯍꯁꯟꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯉꯁꯤ ꯎꯠꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯗꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯆꯦꯌꯔꯄꯔꯁꯟ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯨꯠꯂꯤꯕ ꯂꯝꯄꯥꯛ ꯑꯗꯨ ꯊꯣꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯃꯤꯒꯤ ꯈꯥꯏꯗꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯏ꯫ ꯂꯩꯕꯥꯛ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯤꯡꯕꯒ ꯂꯣꯏꯅꯅ
ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯔꯝꯂꯕꯗꯤ ꯀꯅꯥꯅ ꯇꯦꯛꯆꯥꯛ ꯄꯨꯒꯅꯤ? ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠ-ꯊꯧꯔꯥꯡꯒꯤ ꯊꯕꯛꯇ MLAꯅ ꯑꯄꯟꯕ ꯄꯤꯕꯁꯤ ꯄꯤꯍꯟꯅꯤꯡꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯂꯤꯌꯥꯡꯃꯥꯏ ꯐꯨꯔꯨꯞꯅ ꯃꯁꯥꯒꯤ ꯃꯔꯝꯗ ꯌꯨꯝ ꯁꯥꯅꯕ ꯂꯩꯕꯥꯛ ꯇꯦꯝꯊꯣꯛꯂꯤꯉꯩꯗ ꯊꯥꯡ ꯇꯦꯟ ꯎꯇꯨꯞ ꯋꯥꯇꯨꯞ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯚꯤꯂꯦꯖ ꯆꯤꯐ ꯌꯥꯎꯅ ꯃꯤꯑꯣꯏ 10ꯔꯣꯝ ꯑꯁꯣꯛ-ꯑꯄꯟ ꯅꯪꯕꯗ ꯈꯨꯜꯒꯤ ꯆꯤꯐ ꯌꯥꯎꯅ ꯃꯤꯑꯣꯏ 2 ꯇꯝꯊꯤꯅ ꯁꯣꯛꯄꯗꯒꯤ ꯏꯝꯐꯥꯜꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯇꯨꯅ ꯂꯥꯏꯀꯠꯅꯕ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯈꯤꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁ ꯑꯁꯥꯡꯀ ꯁꯥꯔꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯀꯨꯀꯤꯁꯤꯡꯅ ꯆꯠꯇꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯅꯥꯒꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯇꯝꯅꯅ ꯁꯤꯡꯅꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯠꯊꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯕꯗ ꯈꯨꯠ ꯍꯦꯛꯇ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯂꯩꯔꯤꯉꯩꯗ ꯑꯇꯣꯞꯄ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯏꯔꯥꯡ ꯆꯥꯎꯊꯣꯛꯅꯕ ꯁꯤꯟꯕꯅꯤ꯫ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯀꯁꯇꯃꯔꯤ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯔꯤ ꯋꯥꯔꯦꯞ ꯂꯩꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ, ꯑꯊꯨꯕꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯑꯁꯥꯡꯀ ꯁꯥꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯔꯣꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯏꯝꯐꯥꯜꯒꯤ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯑꯊꯣꯟ ꯒꯥꯡꯃꯩꯅ ꯄꯥꯎꯃꯤꯁꯤꯡꯗ ꯊꯧꯗꯣꯛꯇꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤ ꯐꯨꯔꯨꯞꯅ ꯏꯇꯠ ꯇꯠꯇꯅ ꯅꯥꯒꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯈꯨꯠ ꯊꯥꯔꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗ ꯅꯥꯒꯥꯒꯤ ꯅꯍꯥꯁꯤꯡꯅꯁꯨ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯈꯜ ꯂꯥꯛꯂꯕꯗꯤ ꯍꯦꯟꯅ ꯆꯥꯎꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯋꯥꯈꯜ ꯈꯟꯊꯗꯨꯅ ꯂꯦꯞꯍꯧꯕꯅ ꯆꯨꯝꯒꯅꯤ꯫ ꯃꯃꯥꯡꯊꯛꯇꯁꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯨꯀꯤꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯠꯅꯕ ꯍꯧꯔꯛꯄꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯜ ꯊꯪꯅꯅ ꯂꯩꯃꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯇꯧꯗꯅꯕ ꯋꯥꯔꯅꯤꯡ ꯀꯌꯥ ꯇꯧꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯔꯛꯂꯕꯗꯤ ꯅꯥꯒꯥ ꯅꯍꯥꯁꯤꯡꯅ ꯐꯥꯊꯕ ꯉꯝꯂꯛꯇꯕꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯏꯔꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤ ꯈꯔ ꯅꯦꯝꯊꯕꯒꯤ ꯃꯃꯤ ꯎꯕ ꯐꯪꯂꯤꯉꯩ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯑꯅꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯁꯤꯜ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯔꯣꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯃꯈꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯣꯟꯁꯥ ꯈꯨꯜꯗ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯈꯨꯜ ꯑꯁꯤꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯆꯤꯐ ꯑꯃꯗꯤ ꯆꯤꯌꯔꯃꯦꯟ ꯌꯥꯎꯅ ꯈꯨꯟꯖꯥ 10ꯔꯣꯝ ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯨꯔꯈꯨꯜ PHCꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯆꯤꯐ ꯑꯦꯝꯁꯟ ꯑꯕꯣꯟꯃꯩ 52 ꯑꯄꯣꯛꯄ ꯑꯂꯦꯟꯄꯨ ꯑꯃꯗꯤ ꯚꯤꯂꯦꯖ ꯆꯤꯌꯔꯃꯦꯟ ꯗꯤ ꯑꯗꯥꯝ nimfugmanga ꯑꯄꯣꯛꯄ ꯇꯣꯝꯕꯧ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯏꯝꯐꯥꯜꯒꯤ ꯔꯤꯝꯁꯇ ꯄꯨꯈꯠꯇꯨꯅ ꯃꯈꯥ ꯇꯥꯕ ꯂꯥꯌꯦꯡ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯀꯣꯟꯁꯥ ꯈꯨꯜ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯈꯨꯜ ꯑꯣꯏꯔꯤꯕ ꯐꯩꯖꯥꯡ ꯚꯤꯂꯦꯖꯀ ꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯌꯨꯝ ꯁꯥꯅꯕ ꯌꯨꯝꯐꯝ ꯁꯦꯝꯂꯤꯉꯩꯗ ꯍꯔꯥꯎꯊꯦꯜ, ꯂꯥꯏꯂꯣꯟ, ꯕꯥꯏꯐꯩ ꯀꯨꯀꯤ ꯚꯤꯂꯦꯖ ꯑꯃꯗꯤ ꯐꯩꯖꯥꯡ ꯀꯨꯀꯤ ꯚꯤꯂꯦꯖ ꯌꯥꯎꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀꯨꯀꯤ 200ꯔꯣꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯎꯇꯨꯞ ꯋꯥꯇꯨꯞ ꯆꯩꯇꯨꯞ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯌꯥꯎꯅ ꯐꯨꯊꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯂꯤꯌꯥꯡꯃꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯁꯥꯅꯈꯤꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯇꯥꯕꯤꯗꯅ ꯐꯨꯕ ꯍꯧꯔꯛꯄꯗꯒꯤ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕꯅꯤ꯫ ꯀꯨꯀꯤꯒꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤꯁꯤꯡꯅ ꯉꯥꯛꯇꯨꯅ ꯊꯝꯂꯒ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯐꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯈꯨꯔꯈꯨꯜꯒꯤ PHCꯗ ꯂꯥꯏꯀꯠꯅꯅꯕ ꯄꯨꯈꯠꯈꯤ꯫ ꯃꯈꯥ ꯇꯥꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯂꯤꯕ ꯚꯤꯂꯦꯖ ꯆꯤꯌꯔꯃꯦꯟ ꯑꯃꯗꯤ ꯚꯤꯂꯦꯖ ꯆꯤꯐꯀꯤ ꯑꯁꯣꯛꯄ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫ ꯐꯤꯚꯝ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯔꯤꯕ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯚꯤꯂꯦꯖ ꯆꯤꯐ ꯑꯃꯗꯤ ꯆꯤꯌꯔꯃꯦꯟꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯅꯕ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯂꯨꯆꯤꯡꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯃ ꯔꯤꯝꯁꯇ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯃꯥꯡꯗꯁꯨ ꯌꯨꯝ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯤꯌꯥꯡꯃꯥꯏꯒꯤ ꯌꯨꯝ ꯁꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯨꯕ ꯆꯩꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯥꯡꯄꯣꯛꯄꯤꯗꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯐꯥꯎꯕ ꯆꯠꯅꯔꯤꯕ ꯂꯝꯕꯤ ꯄꯔꯤꯡ ꯐꯥꯎꯕ ꯂꯤꯌꯥꯡꯃꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 22 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅꯁꯨ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯆꯤꯟ-ꯀꯨꯀꯤ ꯅꯥꯔꯀꯣ ꯗꯥꯏꯑꯣꯔꯤꯁꯤꯡ ꯂꯝꯗꯝꯁꯤꯗꯒꯤ ꯇꯛꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯂꯝꯗꯝꯁꯤꯒꯤ ꯐꯨꯔꯨꯞ ꯀꯌꯥꯅ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯉꯩ ꯆꯔꯛꯇ ꯃꯁꯥꯒꯤ ꯃꯔꯝꯗ ꯃꯌꯨꯝ ꯁꯥꯅꯕ ꯊꯧꯔꯥꯡꯖꯔꯤꯕ ꯂꯤꯌꯥꯡꯃꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯥꯟꯗꯥꯔꯛꯇꯨꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄꯨ ꯊꯧꯑꯣꯏꯗꯕꯅꯤ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯁꯤꯜꯂꯒ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫
ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯦꯁꯅꯦꯜꯒꯤ ꯄꯥꯎꯆꯦ ꯍꯤꯟꯗꯨꯁꯇꯥꯟ ꯇꯥꯏꯝꯁꯇ ꯐꯣꯡꯗꯣꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯌꯦꯡꯊꯤꯅꯕꯒꯤ ꯐꯤꯚꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯔꯥꯡ ꯃꯈꯥꯗ ꯆꯠꯊꯈꯤꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣ ꯑꯃꯁꯨꯡ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁ ꯃꯅꯤꯄꯨꯔꯒꯤ ꯗꯦꯂꯤꯒꯦꯠ ꯇꯔꯨꯛꯅ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯁꯔꯨꯛ ꯌꯥꯈꯤ꯫ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯹ꯅ ꯁꯥꯕ ꯗꯦꯂꯤꯒꯦꯁꯟ ꯑꯃꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯈꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯕ ꯊꯝꯅꯅꯕ ꯑꯃꯁꯨꯡ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯐꯪꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯌꯥꯠꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯄꯨꯔꯛꯅꯕꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯉꯥꯛꯅ ꯊꯝꯕ ꯌꯥꯎꯅ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ ꯑꯣꯏꯅ ꯑꯦ.ꯀꯦ. ꯃꯩꯁ꯭ꯔꯥ ꯑꯃꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣꯒꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯁ꯭ꯄꯤꯁꯦꯜ ꯗꯥꯏꯔꯦꯛꯇꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅ ꯍꯤꯟꯗꯨꯁꯇꯥꯟ ꯇꯥꯏꯝꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯤꯇꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯩ ꯃꯥꯟꯕ ꯋꯥꯉꯥꯡꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯔꯛꯀꯅꯨ꯫ ꯌꯦꯜꯍꯧꯃꯤ ꯀꯌꯥꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯖꯔꯝꯕ ꯏꯔꯝꯗꯝ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯔꯛꯄ ꯑꯁꯤ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯊꯥ 18ꯔꯣꯝ ꯐꯥꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯇꯩ ꯃꯆꯥ ꯃꯔꯛꯇ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯆꯥꯛꯅ ꯃꯤꯇꯩꯒꯤ ꯆꯥꯕ ꯋꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯉꯥꯡꯕ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯄꯥꯟꯗꯒꯤ ꯍꯩꯖꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄ ꯃꯥꯟꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯀꯟꯈꯠꯂꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯐꯪꯁꯟꯗ ꯋꯥ ꯉꯥꯡꯂꯛꯄ ꯑꯁꯤ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯃꯩꯇꯥꯟ ꯑꯁꯤꯕꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯁꯤꯀꯣꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯗ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯇꯩꯗꯤ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯂꯤꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯅꯦꯝꯕ ꯃꯥꯜꯂꯒꯁꯨ 100% ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯅꯨꯡꯁꯤꯠ ꯀꯥꯡꯂꯛꯀꯗꯧꯔꯤꯕꯅꯣ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯏꯆꯝ ꯆꯝꯖꯔꯕ ꯃꯤꯇꯩ ꯀꯌꯥ ꯈꯪꯉꯨꯊꯛꯇ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯕꯅꯤ꯫ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯂꯥꯟꯖꯦꯟꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯏꯟꯗꯤꯌꯥꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯁꯨꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ 13 ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯕ, ꯄꯥꯟꯅꯕ, ꯁꯦꯟꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒ ꯌꯥꯅꯔꯤꯕ ꯇꯥꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯉꯥꯛꯅ ꯆꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ ꯃꯈꯣꯏꯅ ꯇꯥꯜꯂꯛꯄ ꯃꯔꯝ ꯆꯥꯗꯕ ꯗꯤꯃꯥꯟ ꯀꯌꯥꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯍꯟꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯍꯟꯅꯤꯡꯗꯕꯒꯤ ꯑꯄꯥꯝꯕ ꯁꯤꯀꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛ